ngasi numida wairam phongkiba toan manipuri se phongsing amasum thokiba thawdong wathoksingdagi maruoibe I pausing khongasaraga manipur top channel gi maikedi myamna thamjage ahanbada bharat ki prime minister da Ekaiba Piba Thouwong Mipum khudimona condemn Toupham Thok chief minister Lebasi ki prime minister da Ekaiba Piba Thouwong manipur amadi lebasi ki Mipum khudimona akan mamongda condemn Toupham Thok haina manipur gi chief minister CM Biren phongdokre ngasi nungtil chief minister Bangalore pangthok paw gi Mipum amada chief minister CM Biren hai bharat ki fajaraba democracy amadi federal structure asida center amadi state ki election loinana center na state singna piriba hak amadi center na state adubu hingjana ba piriba support laidiba constitution mayam adugi mayokta tha sigi sesat mangada bharat ki prime minister Narendra Modi gi Punjab ki khongsata thokiba security lapses adu matau karamna thokibano haina thigatna ruba matamda laiba sigi maming leiraba TV channel amana thawdo adugi matangda sting operation ama satraba matung thawdo adugi loopholes ama phanglakpa aduga pakhum khara miyamna thamjage khanduna press meet asi pangthokpani mahakna hai thasigi saichat mangada prime minister gi kanboi adu overbridge amada khongjang loi kharana minute kun hena thattuna thamkiba amadi Punjab laingak amasum Punjab police na khongjang loi adubu tanthokna ba khona khidaba adu democracy satpa bharata ahanmani asigumba PM de Ekaiba Piba Thouwong asi manipur amadi lebas gi Mipum kutimona akan mamongda condemn Toupham Thok magna hai thawdo adubu thijiluba media channel aduna phongdorakpagi matungina thawdo asi point mari da marik sumna thamnakni thokliba thawdo adu ko incidents nati makoina prime minister da karigumba khara sathanaba sinba plan ne haina lawi natural ni haina phongdokliba du aranmani yamna ngaklibadi airport ta prime minister thungbaga Punjab ki minister chief secretary na oklamdaba haibisi leba asigi constitution bu singnabani Modi gi wa natana Bharat ki prime minister amabu Ekaiba pibani amadi ma ki life singnabani haina lawi sting operation aduda khangmangam libadi prime minister gi lakadaba lambida mafam adugi miyam lambi thingba yawgadabani haina phudolomki hairiba sayenaba kyasi leibasi gi Mipum khudima khangmina basangi prime minister gi punsibu temsinna na bhona ki haina BJP na lawi Punjab ti Congress na lagakpani maramaduna prime minister sathakiba Thouwong adugi matangda Congress ki high command hiramsigi matangda sengdokpham thoi haikhenasu pausina supali Makasa tarak poina to papaw mana Manipur gumba state Indian democratic system asi pura fail oidi khaide mani nongmaina lalhaubugi irang kaidanungda namthamangamloi political settlement ama purakna bohona gadabani Manipur gumba state Indian democratic system asi pura fail oidi asengma democratic leibangamdri amasum masina maram oiraga awonba madi ahongba amata purakpa ngamloi haina Manipur Human Rights Commission gi acting chairperson khaide manina phongdokre ngasi nungtil lampel pata leiba Manipur Human Rights Commission gi courtroom da pangthok paw gi Mipum amada commission asi gi acting chairperson khaide manina anauba sei English singani ga kungani thoina lakpada thabok thoram khudingda Mipum khutimak masa gi hak phangba oirasanu amadi laingakna miyoibigi hak ngakwa masung kanmangamba sahi oirasanu haina paujel pireduna hai Paul violence asi Toupham Thok tabani masi thingna bai khoina kupna khana basangi tongan be TV discussion dasu masi thingna ba suggestion kya pinari India ge atai state singdadi election ga mari leinana miyoi kya sikhibigi paw leirabasu Manipur gumba dadi asiguma paw si mamangdadi leiramde adobo handakti mi sibigi paw yamna tare Hairokta Androda Wangoida Singjamaida Nauria Pakhanglak Kendrada Paul violence ki asabu wathok laikre yan hanbo ina Hairok Kendrada Paul violence ka mari leinana mahairoi ama nongmaina panbadagi sikre aduga mapana siningchita hingaure masigi mamangdadi khana sainaba tawrabasu mi makti
Sidabana Manipur Human Rights Commission na tumina Lairamani Adubu Mi Siba Yaroklabanina Commission Sina Tumina Levi Yaraktabadigi Su Moto Case Malokole Case Asigamari Lena Mapamaduda Sports Inquiries Lure Tiziliba Policing Negi Knowledge Amasulore Amadi Like Hidrabimu Munungi Mi Singunadu Matota Knowledge Laure Masigi Matung Mari Lena Basing Pikalak report Kimatungina MSRC na Kari Paket Kani Habadu Kanaragani Hainesu Pausina Makatana su Fondorakli Amarumdana KCP PWZ ga Mari Lainade Thasigi Sachat Nipanamadi Mapangi print media Madi electronic media Sinda Manipur Police na KCP PWZ gi member Wahengbam Mathoi Ilis Thoi Kamgai Santipur Amadi Busan Ilis Basan Kamal Nongpok Sikmai Hariba Muenesi Pare Hana Fungdokibas Yam Angapoi Hariba Muenesi Lup Kariguma Hiram Amataga Mari Lainade Amadi Tauriba Thouwong si Yeknabana Lup Asibu Mingsa Tinaba Taurakpani Haina Aina Thinkraba Kangleipa Communist Party People's War Group ki Strategical Core Committee ki Secretary Comrade Moramba Maitin Thadorakpa Sirolamana su Fungdorakli Makasa Tarakpoina to Papamana, Mary Com Yauna, Boxer Taruk National Coaching Camp Yari, Netaji Subas, National Institute of Sports, Patiala Amadi, the Indira Gandhi Indoor Stadium, the Huzik Satariba, National Boxing Coaching Camp Singda, Hapsin Kiba, Olympian Taruki Manunda, Amit Pangal, Vikas Krishan Amadi, MC Com Yari. Amasum camp sing asi Mars taraga mari fawa makasa taki Patiala da pangthok liba nupagi camp ta haujikti services boxen ahum Amit Pangal Anis Kauksik amadi Satish Kumar Vikas Krishan All India Police amadi Ashish Kumar Himachal Pradesh yaukre aduga Manipur gi MC Mary Com na mafam asida Indira Gandhi Indoor Stadium da pangthok liba nupigi camp ta saru yagani National Camp sing the Sarugyaki Singadu Kaktaga Lunana, Janawari Humda Haudukiba, Camp Singasida, Olympian Boxer Sing the Huzikti Saruyaragani, Commonwealth Games Amadi, Asian Games Nakshilakpana, Boxing Federation of Indiana recommend Tokiba, Inclusion Adu, Sports Authority of Indiana Ayaba Piki, Tuan ba Arumbagi Kanglupta Ladiba, Nupa Boxer, Humfuga, Humdoirum, Coaching Amadi, Sports Staff, Kungatarena NIS Patiala gi National Camp sida yaukre aduga Olympic Games bronze medalist Laflina Wogohen Nupi boxer Yankaiga Taret Amadi coaching amasum support staff kunga mangana Indira Gandhi Indoor Stadium da Siliba National Camp sida mangjong na yaukre hanisu pausina su fungdorakli makasa tarakpoina amasum losilakpoina tetpa pawmana EC na Mikal Gamari Lena January Taraga Manga Power Physical Campaign Tauba Thinkre. Lebasigi Mapam Kia the COVID-19 case Hengalakpana Maramoiduna say Sigi February Tadagi Hauduna Tankak Tere Tona Kaidok to the Pangthok Manipur Yaun State Mangagi Assembly Mikal Gamari Lena Election Commission of India ECI na candidate Singatha Sigi Saiset Taraga Manga Power Hakting Nana Setuna Board Combat Ating Matamkre. Hiramasiga Mari Lena Sip Election Commissioner Sushil Sandra na Fongdo Kibada candidate Sina Mikal Gamari Lena Hakting Nana Board Combagi Taba Asi EC na Sachetaraga Manga Power Ting na Warep Lorak Libasi Helki Mari Lena official Singi Wa Taraba Matungani Haiken su Pausina su Makata na Fongdorakli aduga mayam ngasi goina ti paus matang ase lusinjarage masum pathok sagi bidasui ki plan ki bakia yaurs mayam ngak pigani matam gi ba maroi bi pausing su mayam de lep laitana update pizara kanisu channel sigi mekedi gi su mayam na thamjari and thank you.